Lam khopsin ba cookie sing the ZUF na warning laokhre. Jelarong United Front S Kamson ZUF na ngarang cookie sing the lam khopsin ba mari lena na warning laokhre ZUF hariba zemai liangwai amsung rongwai punsin duna semba Jelarong separate administrative unit ama demand tawriba lup amane lup asige information and publicity ministry gi warol matungina cookie lal hoba sangi matata ngara yupung taret community forum taba matamda attack sathakhiba matung warning adu tawrakhibani hari sagol sel numit ke ayukta kangpokpi district ke sadar his ki manung sanba kharam bai phai village tongwai kapnabagi tawdok thokhe madu ZUF ki lan mi sanglop Jelarong Tiger Force na chathakibani maduda kukilal hoba ani natraga ahumdi ka hena aso open langlangani habagi thajaba lei hari operation matung da Jelarong Tiger Force ki kader sing aso angam yaudana kiem ta thungla de haina su phongdorakle separate administration demand torokpa German road amasung Tiger road ki paringda illegal poppy cultivation satharakpa aduna maram oiraga tangai fadana action adu lokhatkibani suspension of operation da level loop singla Jelarong Pugi lamda lona yadam thawong ke asu satharakle adumona makuki singna masagi lamda logi matungina thabak tawbada Jelarong singna thingba laite adubu Jelarong Pugi mapa mapugi lamda kuki singna lasenba yaroi hari laioi khrabai paipu singi khongul lirasi haina sanayamana phongdorakre asigi Manipur ki phiba masida lairiba lusingba singna maidingo gambir sing narasing amadi sana hera chandra kumna matik mathauna laiba ngamdrabasu makogi khongul liba ngambagi magun adu senba ngamba mathautai haina social activist RK sanayamana phongdokre Manipur bu Burma awagi makhutagi ningtamba hanjal handuna sahi taret khuntakpo lusin khibada asoba thodang laukhiba maidingo gambir sing laikhidabagi samaga maudraga nithoi shuba kumon thorongga mari lenana wafamasi phongdokhibani thawai middle Manipur Peace Committee Manipur Maitai Langol amadi salairen lopna senduna arambai tengol thokleba irang asagi hakthengna saitheng phanglaba sing amadi tongan tongan Meeoi kiana saruk yaduna pangthokhiba thoramadu langthawal kunja wanglaikai da leiba ibudo pakhang basanglendagi hauduna miyang wi khongsat ama laktuna Kansipur da leiba langthawal khawbum da pangthopam oikhi amadi maphamadu da leiba khubam ahumda laisukatuna ikai khomnabo otki hari thoramaduga mari lenana sanaya mana hai hojik laiba lebak ki phiba masdal singba sing matik charibara haibasi lebak miyam hena khangnare mihut singa simiyam gi oiba sengo mihut oifam thoi ireiba asida Meeoi kia lanjena duna mayumda hanjinba ngamdana lairiba asida miyam gi mihut singna kathokpaga loinana mangjil thapap thoi lairiba lusingba singna maidingo gambir sing narasing hera chandragumna makhoigi matik matawna adu senba ngamdraba maksu makhoigi khongol liba ngambagi magun adu senba mathautai haike mahana makha taraduna asi maidingo gambir sing laikhidabagi samaga maudrani thoi shuba kumon thauramasida Manipur gi miyamna maphamasda lairiba maidingo gambir sing narasing amadi sana hera chandragi khubamda laisukatuna ikai khumnari oinana thokliba irang asi hakthengna chaitheng phangliba miyam sulak tuna ruk yariba asina miyamda emotional apel ama soidana tawgani khale asigumba numit asina lakoda lamdamsida thengnariba awaba khudimak amadi thokluba irang ase aikoi khudimak na amata oina lemina duna mai pakna losinba ngamba oina sanu haina phongdokhe Chhattisgarh gi class 4 exam question da hui maming ram thonbagi wathok oide hari Chhattisgarh gi Maha Samund district ta sahi tangkhai gi oina pangthokadaba class 4 examination gi wahang seda hui maming ram thonbagi wathok lakpaga loidana district adugi education department ki makok thongbo official sing matha sanare hari wahang seduda monagi hui gi maming karino haina hangle aduga pakhum oina option mari pibada ram haiba ming adu yawrakhibane English subject ki wahang aduna maram oiraga Hindu lining satpa singda khoisauna ba pokhanbaga loinana yaning da ba kaya phongdong narakle sagol senumite Hindu lining satpa Meeoi kiana wahang se adugi mayokta lambida thoraktuna khongjang sangsinkre chathriba thong adu Hindu lining ba ikaiba pibani aduga lining adugi maroiba ishwarni haina latliba amabu huiga mari leinana wahang se da yahan ba habadu ikaiba pibani Biswa Hindu Parishad amasung Bajrang Dalna Mahasamund District Collector amasung Superintendent of Police da memorandum ama pisinduna yaning da ba phongdokre Hindu lining gi maroiba lai ama oiriba rambu huiga mari lenahanba aduna Hindu lining satpa singi pongning sokhalle chenariba singi mathakta authority na akanba thabak lokhanaba su taksenkre Mahasamund gi District Education Officer Bisa Kumar Lahera na hai thawng adugi matangda chapchaba khudam sangdam pikhalaknaba local education officer da khangan khre loinana report adugi matungna thabak lokhatkani haide
Nongmai kapsilamle ngase pung 13:10 tabada sangai prong maning lekai da leiba yumnam kunjamani sahi yangkhai manga kauba sangangai ZP gi member amagi yumda nongmai kapsilamle hadi thodo siga ikan kanadana ayuk pung 13:30 tabada langjing asobada leiba langjing GP gi Radhan Sorokhaibam Sizu sahi nipugi yumda nongmai kapsilamle hadi Manipur dagi saruk yari ngarang January 9 dagi Greater Noida gi Indian Expo Center and Markta pangthokpa haukiba Indus Food na 2026 ta Manipur gi oina Manipur Organic Agency Maira Food amasung MS Akoi Agro Milling Association na saruk yari Expo si hayeng tang tara phawa jakthagada State Organic Agency gi stall da Manipur gi GI tag phanglaba sahau kasai lemon tamenglong orange sirara khongsili hathai umorok ki hom yengang saho angwa hai asar nungsiba utle maina phuna Manipur da phangliba hai makhal sing amasung umorok singbana asemba asar sing utle akoi agro da sahau amasung sahau angwa utpadana tana sahau gi khesu thongduna utle haide ke navigation kibama di suti lau kiba Carter Singh magi kemta January 15 fawgi manungda halakadabne haina ke navig army ship na thokpa order amana phongdorakhre Governor na lusingduna maidingu Gambir Singh da ikai khumnakhre Maharashtra Gambir Singh laikidabagi samaga maudragani thoi shuba kumon thoram ngasi lang thabal da leba Gambir Singh gi samadri da Manipur gi Governor Ajay Kumar Bala na lusingduna pangthokre loinana Gambir Singh bu miyamna nungsingbaga loinana lamdamasida khundamina riba punamakta amata oina manglomda sangsena bahona minasi haina Governor na appeal tawrakle Manipur Lengaki State Archaeology Department of Art and Culture sinduna pangthokiba thoram adu da Governor na lusingduna Gambir Singh gi samadri da Sukatuna Honabi Matungina Manipur Rifles ki BN Kambu Amana Gun Salute Piduna Kai Kumna Utki Tauramadugi Manungsana Gambir Singh Naha Singh Amasung Hira Chandra gi mitamsu lai sukat ki haire Petrol pump da bomb pokai hanbagi bayok tanga sinumidang dagi matam kaktana petrol pump sing thonglo lagane petrol pump thonglo na khibasu yaure oil pump kharagi mamangda QD fajare haire Bisnupur District ki Moirang Police Station na konba Moirang Thana Lekai da leiba Bharat Petroleum gi Elidas Fuel Station koba oil pump amada ngarang numidang sakhang daba Meeoi anina hand grenade amalang sinduna pokhai halamba thodo adugi matung tarakpada Imphal da leiba petrol pump sing asi numidang dagi matam kaktana thonglo lagane haina thajaba yaba mafam dagi pauna haide Moirang Kaithel dagi gari masa amada makha pauna laklaga bom adu main road lom dagi langsilambane bom adu MPD machine makhong da pokhaituna machine gi saruk amade floor gi saruk khara akai atoi thoke asigamba thodok sing asi thokhaloi matik saba security pi gane haina Manipur lengakna mamang thakta thajaba pi ke ba laikhrabane thajaba pi ke ba dugi mayokta Kulai paiba sing na thabak torokpadagi petrol pump sing thonglon ba natana pambai leite haide makoina thonglon gani haiba ningphung ngangna ba tarakpadagi pump kharadi thonglona khre aduga kharana thaw lawba lakpa mi singna QD phajare haide BDF sing thawal da protest tawkhre hauzik BDF sing na taliba demand athubada pithopiyo haina ngasi Thawal district ki BDF person singna Hayalabukta asobo protest sama tawkhre protest adu Thawal district ki BDF personal listing ani henbana sarugya khe ngasi ki khongjang adu ki matang da Thawal district BDF welfare association ki vice president L Suresh Maitai na hai Thawal district ki oina apunba BDF members sing the protest tawriba si BDF sing na matam sangna tanduna lakpa demand sing state government na pithokna ba khanari hairaga puthokna ba hona daba matam thaduna thamba mayam asina BDF members sing ki thamoi da pena daba kya lakudagi hauzik indefinite gun down and pen down strike sanction masigi saro ama oina ngasi BDF members na taliba demand asi pithokpina ba protest asi tawkibani haide mahala makata na hai Manipur gi apunbagi oina BDF members na lakleba January 13 ta so Imphal da asawa mass rally ama satna ba Central Committee gi warat ki matungina Thawal district ki oina su member listing ani henbana sarugya gani haike yaning da ba phongdorakle Hanagi CM and Biren Govindaji Temple Board ki rule and regulation ki wangmada haukiba January 3 ki ayukta Govindaji Temple ki
Mangolda kakhatuna seba phangkhibadu yaningdaba phongdorakle Govindaji temple da pangthokhiba pawge mifam amada temple asigi pujari ke Devdas Sharma hai lebaki sanabi thugaiduna Govindagi parangkhoda hanagi CM and biren kakhalambasi lebak thibane mahana parangkhoda kakhatkibadu lebaki oina thoidokpa akaibadi leite adumok putungda su temple RR thugaiduna bahona haningi haike COVID lan gi saitheng matong da inausana sahida lak kuntana bahonari haina phongdorakle Malem pumbada asobo saitheng pikiba COVID-19 gi laisat amasung kumja 2023 gi May 3 dagi status da thokriba lan namaram oiraga awaba kaya mayok narabasu ning thousam inausa kawba Bisnupur district ki kungbi tera khadagi Laumi amana manamasing thaduna sahi amada lupa lak kunrom tana na bathorang tawri laurak amagi maphamda Mahana kobi full broccoli amasung hangam thabagi thabak sathari sahi asigi oina hangam pambi lising ahum hena thabaga loinana nomada hangam mapul chama hena yonba ngamle manamasing punama October thagi aroiba sayolda thakibani haujuk phawda kobi full broccoli amasung hangam yauna pambi lising taran parom heppa ngamle Kobi thamsen manbi lising ama hena amasung broccoli lising ahunga sanga rom su thaki COVID-19 gi laisat matung da pothok yon bangam khidabagi wafam su mahakna nawhona na phongdorakhe matung tarak pada kangluk ki irang thorakpana maram oiraga lau sengu gi thabak thoram da sauna apan bo oirakhe mamang sahid lau sengu gi thaba amata tawba ngam khide handak sahi gi oina de pothok marang kaina pothokpa ngamlagani habagi thajaba lei kom amada saurakna lupa lakh 7 lom tanba ngami haina palladuna mahana haike Kharif amadi Rabi season matamda atai atopa makhalgi pambising thaduna sel tanba ngame Kharif season matamda maiden thaduna ahenba sentok lehanba ngamkhe lau uba khakta da sahi asigi oina lupa lakun rom tanba ngame haina sumahana phongdokhe Meeoi kyamarum lau singu gi thabak thoram da thawai hangsang yauna mai onsilabade Manipur gi semilon phagaran bangamgani haina palladuna inauksana hai lau uba amadi manamasing thabadagi phanglakpo senphamna imung manung pubuda thoidokna awaba leite scientific oiba maongda lau singu gi thaurak lokhalabadi pothok hena pothokpa ngamgani akaknaba sang da chemical fertilizer sizinabaga biofertilizer sizinadaba maramna pothok marang kaina pothokpa ngamdrabasu Sentong te adumak phangba ngami lau singugi lamda inaksana lauriba thongdang sakhangba oina ahomlak oina Best Farmer Award piduna ikai khumnaba laikhre haujuk phawbugi oina lau singuda sizinanaba mahana bank tagi loan lauba laiktre adubu KBK Bisnupur dagi marumarang khara laubadi laikhre haujukti phibam khara phagalaktuna lau singugi thabak thoram sing ningthina paikhatpa ngamduna khungangi lamdamda senthok hengarhanba ngamlagani haike Iran lenga ki mayok to khungjang sangsilak pada Meeoi nipu manga sigre hari ka hena sel thumgi awaba mayok naraba Iran da miyamna akana mongda khungjang sangsilak pada protester nipu manga sigre capital city Tehran da khaktanatana kom Istafahan Bandar Abbas Asad Fardis amadi Hojan singba mafam kaya da miyamna akana mongda khungjang sangsilakre Central Iran da khungjang loi singna Islamic Republic of Iran Broadcasting gi building mai thakibaga loinana mafam adu da haujuk internet ki khudong saba phangkidrei sairak sida US ki president Donald Trump na Iran da haujuk oiragliba phibam asibu akana mongda yaning da phongdokhibaga loinana protester sing hat pa leptrabadi Iranian authority singi mathakta akanba thabak lokholagani haina Jackson Warhol pikre Iran ki president Masoud Pezeshkian Mipung khudemo pongning phathana lebina ba amasung mahausa ki phibam da hajil hanna miyam da apil tawke Iran da oiragliba phibam asibu malem ki tongan leba kyana yaning da phongdokhibaga loinana Germany nasu protester sing da ka henba thawong kya chathakiba Iranian authority ki thawong condemn tawke Iran ki supreme leader Ayatollah Ali Khamenei na mapalebak singi thorangna maram oiraga Iran da sel thumgi awaba mayokna bani haina phongdokhe Visakhapatnam da lebak sigi khwaidagi chawba lan gi sajel pangthokadori Milan 26 haina mengthonba khwaidagi chawba lan gi sajel ama pangthoknaba Indian Navy na thorang tawba loikre Bay of Bengal Arabian Sea amadi Indian Ocean singbada akanba security ki section thorang lokhatpaga loinana Andhra Pradesh ki Visakhapatnam da leiba hithangpham dagi Milan 26 hodoknaba thorang tawri haina report amana phongdokle leiba asigi singlanmi gi mapangal kankhanhana bagi pandam da paikhatpa Mahasagar Vision gi saru ama oina lan gi sajel asi pangthoknaba thorang lokhalakpani haire Haujikta phangba pawda Manipur Petroleum Dealers na hayeng January 10 dagi independent shutdown laokhre